ꯃꯌꯥꯝ ꯋꯥꯍꯪꯃꯛꯇꯗ ꯀꯂꯦ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯖꯔꯛꯂꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣ ꯕꯦꯕꯤ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ 7.3 ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 7.3 ꯑꯃꯁꯨꯡ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 91% ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯂꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁ꯭ꯋꯥꯁꯇꯤꯒꯤ ꯁꯛꯇꯝꯗ ꯁꯃꯥꯟꯊꯥ ꯔꯨꯠ ꯄ꯭ꯔꯚꯨ ꯕꯦꯕꯤꯒꯤ ꯁꯛꯇꯝꯗ ꯂꯛꯁꯃꯤ ꯁꯦꯈꯔꯒꯤ ꯁꯛꯇꯝꯗ ꯔꯥꯎ ꯔꯥꯃꯦꯁ ꯆꯟꯇꯤꯒꯤ ꯁꯛꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯅ ꯀꯣꯃꯦꯗꯤ ꯗ꯭ꯔꯥꯃꯥꯅꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯨꯚꯤꯁꯤꯒ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯦꯛꯆꯔꯔ ꯑꯣꯏꯔꯤꯕ ꯁꯦꯈꯔꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯍꯟꯁꯤꯡ ꯑꯁꯤꯅ ꯍꯟꯅꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯅꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯁꯤꯗꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯈꯔꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯒ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯊꯦꯡꯅꯔꯀꯥꯟꯗ ꯑꯍꯟꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯏꯁꯧ ꯂꯥꯡꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯁꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯜꯂꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯀꯦꯟꯇꯤꯟ ꯑꯃ ꯐꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅ ꯕꯦꯕꯤ ꯕꯦꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯕꯦꯕꯤ ꯕꯦꯕꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯕꯦꯕꯤ ꯀꯧꯏ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯁꯦꯈꯔꯒꯤ ꯃꯃꯥ ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯟꯇꯤꯟ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯛꯄ ꯆꯟꯇꯤ ꯍꯥꯏꯕꯗꯤ ꯖꯌꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯕꯦꯕꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯖꯌꯟꯇꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯕꯦꯕꯤꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯔꯗꯨꯅ ꯄꯨꯖꯥꯒꯤ ꯊꯥꯂꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯕꯦꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯕꯦꯕꯤꯗꯤ ꯂꯥꯏꯗ ꯊꯥꯖꯒꯟꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯄꯨꯖꯥ ꯍꯦꯛ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯟꯇꯤꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯆꯟꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯨꯖꯥ ꯇꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯏꯁꯣꯔꯕ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏ ꯑꯁꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯕꯦꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏ ꯈꯛꯇ ꯈꯣꯏꯔꯝꯂꯒ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯀꯔꯃꯗꯨꯁꯨ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈꯤ ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯊꯨꯡꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯀꯅꯥꯅ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯔꯥꯃꯀ꯭ꯔꯤꯁꯅ ꯍꯥꯏꯕꯗꯤ ꯔꯣꯀꯤꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯨꯅꯨꯄꯥꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅ ꯌꯣꯛꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯁꯨꯅꯨꯄꯥꯗꯨꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯅ ꯑꯅꯝꯕ ꯂꯩꯖꯩ ꯑꯗꯨꯒ ꯔꯣꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯒꯤꯇꯔ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃ꯭ꯌꯨꯖꯤꯛ ꯄꯤꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯁꯩꯁꯛꯄꯤ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯦꯂꯦꯟ ꯁꯣ ꯑꯃꯗ ꯃꯈꯣꯏꯒꯤ ꯁꯣ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯦꯟ ꯁꯤꯡꯒꯔ ꯑꯣꯏꯔꯤꯕ ꯁꯩꯁꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯂꯥꯛꯂꯦ ꯉꯔꯥꯡꯒꯤ ꯄꯥꯔꯇꯤꯒꯤ ꯃꯅꯤꯟ ꯍꯟꯗꯕꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯌꯨ ꯊꯛꯆꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯔꯣꯀꯤꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯇꯦꯂꯦꯟ ꯁꯣ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯂꯦꯞꯆꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯗꯤ ꯈꯟꯖꯗꯨꯅ ꯇꯦꯂꯦꯟ ꯁꯣ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯊꯣꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯇꯦꯂꯦꯟ ꯁꯣ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯔꯤꯝꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯅꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤꯗꯤ ꯑꯩ ꯌꯥꯎꯕꯒꯤ ꯂꯩꯖꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯣꯀꯤ ꯍꯣꯏꯁꯨ ꯁꯥꯎꯔꯗꯨꯅ
nang yaubidassu yare haiduna makhoi seichakpidubu tantokhi mathang sindana akhoi uba fangliba si baby gi mayumdani haibidi Shekhar gi mayumdani aduga Shekhar su nupi thiraduna mahaki machanupa amaga machanupi amagasu leirabanina baby amasung mahaki mamong nupi duga makhoi ni si tatana adumak ungkhatnaba amasung yaningdabagi mawong amasi akhoi adumak uba fangli mahaki mamong nupi duna karigumba inchang ama thongamba taragasu natai chana thongde haiduna he ngambiba tabak ama tobu matamda hekta karak lakhai si togodamni alu tawragali jugo chadi haibagi matangda adumak semdok biduna leiba matawudura Shekhar gi nupi dusu yamna sauningbadi oi adubu Shekharna mama bu luna khanjabagi mawong aduda mahaksu mama aduda karisu hajabadi ngamkhide adubu mama gi awabadu somna kada machanupi dunadi adumak ui amasung machanupi dudi wa ngambudasu break phadaba nupi oibana tatana mabok aduga he khanai haibli mama gi for changaga mahaksu mabok adum khanai aduga mabok aduna di masunupa adubu mahagnadi yamna luna tawjei amasung masunupa aduna thengna lakpa matamda amasung mafam adura karigumba hek lam henba thabak ama tawba taragasu masunupa adubu adumak kangkhat pikhi amasung masunupa gi pocket money asi mahagna adumak tatana pibi masanupa aduna office salamdai matamadudasu mahaki nupina si op tawbagi mahuta mahana oina sangsaladuna haibidi mama aduna oina sangsaladuna masanupa bu si op tawbirami amasung masanupa gi khum adu motpa matamdasu masamakki fiduna masanupa gi khum adubu adumak taithokpikhi madugi mathakta masanupa ga unaba yaba unaraba matungda haibidi salamdai mikubadura unaraba matungda mahaki mamong nupidura nangi nupa sakribasi si op tawsone haiduna amu inthokpiraduna masanupa si mana hena nungsiba amasung mamong nupisina masanupa sibu karimta khandabagi mawong ama heheksu uhanbagi mawong aduda mahaki mamong nupiduri yamna chakchaba haibdoikhi aduga numit adudadi Shekharna mahaki office aduda hekchekki thokpa mikubaduda mahaki nupidusu mahaki matung inaduna thokpa matamaduda mahaksu mafam adura wantharaduna mafam adugi gamla aduri yekcheladuna taduna lerambagi mawong adu uruba matamda Shekhar amasung mahaki mama aduri yamna pakhakre amasung mahaki mamong nupidubu hospitalize tawkhre hospital adura yorokpa matamaduda somnakanda Manipur aduna di mahaki mamong nupisi kadorabajano nangidamakta ai leiri Doctor adura kamai tawribno haiduna hangba matamaduda mahak asi tension khara leire amasung depression nabana maram oiduna mahaku atopa jaga amda puraka chalu haiduna harakhe tawbadabu somnakanda mama aduna di ai leiri sibu kaigidamakta mahana wajaduribno haiduna harakhe tasena haiba taragadi mahana somnakanda hospitalize tawribasi mama adugi haktaktagi hospitalize tawribani haibasi mama aduna di bhab osalude madudagidi Shekhar gi nupi aduna mahaki manempo adubu uruba matamda Manipur adu mafam adulagi thokina baidamakta harakhe mafam adu taruba matamda Manipur aduri yamna ngakchakre maramdi mahana khalubana ama aduga mahaki mamong nupina haidoraklibasina ama haiduna mahaksu chamamna duna leirame amasung mahak mafam adulagi tholakhe doctor aduga Shekhar aduga wai sanaba matamda Shekhar doctor aduna hairoklibasina nangi nama asiga nangi nupi asiga leiminabadi yadrabanina nangi nupi si kadaidanoma puge pukro natragana nangi nama asi kadaidanoma thadokro haiduna harakhe Kadaibu thadoktuno haiduna Shekharna hangluba matamaduradi oles home da thamuro haiduna hare wafam alu taruba matamda Shekharna di yaningkhide adubu doctor aduna di ahal anamana leinabani aduga ahal singna su mafam madura leiba matamda yamna haraubani haiduna harakhe tawbadabu Shekhar di somnakanda mama adubu yamna nusijaruba kawbanina mahana di oles home madura thamba pamkhide Shekhar amasung doctor aduga wari sanaba sing adu machanupi aduna loina tarami aduga machanupi adunadi mahaki mamagi phibam masi mahaki mabok asina ohelaklibani haibase khangluba matamaduda mahakti sauningmana loikre amasung mahakti wa ngangbala break phadraduna aigi imana ngasi masigi phibamda oibase nangi haktaktagini nangna ngahalita imala chaibiba ngangbiba amasung ngahalita sagat mangoda khana hobaduna aigi imasing ngasigi phibam masi yawlaklibani aduga mahakna ngasi sigi phibam masira yawlaklibase nangi haktaktagini haiduna harakhe wafam alu taruba matamda mabok adunadi mahakti samsamna sung wanthabu oiramgani aina saibabu mahakna asukana naba kaso hongnadida haiduna harakpa matamaduda machanupiduna haraklibasina nangi haktaktagi nangna mangona thina saibadagi mahak heart attack tawribani aduga mahakki heart attack tawribasi karigumba anirakka surapka taragadi mahak soidina sirani haiduna harakhe aduga ngasaidagi babana nangwada haininglibasi nanga imaga lapthoknau haiduna hainingmani adubu masigi wafamsing asi akhoi babanadi nangwaladi haijaba ngamdabagi mahak tumina leiribani haiduna harakhe wafam adu taruba matamda somnakanda
Savitri ki thamoi du pungkai kai ba habidu waiki habidi baby ki thamoi du pungkai kai khe baby su mahak ki mamon nupi Madhavi bu di nungsiribani na mahak su karigumba mahak asina Madhavi ki manakta leiba taragadi mahak asi karigumba phatanung da thokpa taragadi haiduna mahak su mathwai nuaitraduna mahak mafam madudagi yum thadokduna chakre masal paduna di mamada angang asina ngangbu wasi da kanu mahakti mathongman khangdra pangang ngangmuni haiduna hare tawadu baby mathwai nuaitaba hemanmana mahak mafam adudagi kapla duna adumakti laksakhe matosana baby su tapong khangduna mahaki canteen aduna lakhe mahaki canteen aduna lafa matamudura mahakna mafam aduda insang shemba matamudura mahaksu mapi ororo ta aduna siamdu lerame tanjadura mafam aduda mahaki mamanaba titi lame titi laktuna baby da haragli basi Madhavi ki phibam adubu hauji kamdo horage haiduna hangkhe matosana baby su mamitagi mapi tai thoktuna hare kasu tokdeda haiduna harakhe karigino na pitare bedi haiduna cintina hangma matam aduda telo kakpagina haiduna harakhe mafam aduda Sulochana hariba nupi ase laklami aduga masigi nupi ase mahaki machanupa ase America da leituna mahaki damakta yamna khanbiraduna pochai kyamrum thare aduga paisa kyamrum su thare haiduna gap chap togo nupi amani mahana sangaktuna harakliba sina hospital ai khoigi mi ma thabak tawi aduga mahakna harakpagi matung inadi mahakna mafam asida kaplibasigi maram ase Madhavi na naribasi mahakna thon mangaktani harakpagi damakta mahaksu mafam asida kaptuna lakhibani Napu yumdagi tanthokpirakliba natra haiduna mahakna yamna nungaitaba saraduna hangakhe hauti nupi ase hanubini haiduna makoina karimta kanadrabani haiduna yum madudagi sorokta langthokpirakliba natra haiduna hare mama thakki matamdari nangna aigi sanupa aigi imau nupi aigi isusing haiduna sonjaduna lerambani adubu karibu kanaba phanglige haiduna Sulochana harakhe madigi muk Sulochana na gop sop tawduna harakliba sina ai hojimak aigi sanupadura phone tawge aduga visa semnabaidamukta haige aduga aigi inesina asugumba phibamda leitaragadi mafam adura kaunabidamukta haige haidun hare adugi mathakta aigi sanupaduri nangi na sanupa adugumba nati haidun harakhe mafam adu taruba matamda somnakanda baby sawuna mai hokhe amusong karigumba nangna aigi sanupai matanda karigumba fataba haiba taragadi hangasina nangu lengduna hakani haidun hare madagidi baby na makatare imung khudimagda khara khana cheneba haibasidi loina thona bangaktani masida nangna yawselakpagi kari hak leige ai isa imaugi damakta aina matam khara lapna leiba matamda masida karibu kaige ai makhoidigi matam khara lapna leibu haiba taragasu leigani nonini gi matungda makhoina aibu soidana lawba lakani aduga aina aigi sada sawba natragana makhoina engola sawa matamda masidi akhoi imungi wa ngangna bangaktani imungda chatnaba ngaktani masida nakhoina yawselakpagi kari mari lei kari hak lei karigumba nangna akhoi imungda khana chainanaba amusung mai thanaba honaba taragadi ahambada nangi naraido kakkani madugi matungda nangi nangadu kakkani haiduna mafam adudagi sawduna sakhe machanupaduna ne masi nupi se solokta hundoi se yamna soirabani khombadana thokadabni haiduna Sulochana su mafam adudagi sakhe madigi numidagi matam aduna chiti su baby ki manakta lakhe aduga chiti na baby da haraglibase masugumba thodoma tholaga nangna tumina leiribasina karigi aingona kaimta haidribati karigino madura baby na hare aina thajakhiba pambi edu chawklaba matamda aina mahi edu chamana sajabagi wani nangonda haragabu karibu kanaba phangduribano mase aigi laibangnida wafam muru taruba matamda tintina haraglibasina isona nangi damakta karigumba ma soidna selamgani maram maduna ni masigi thodo ase tholibase madigidi baby na sawdon hare isorbu matang asira pusalakano angang uringi matamdagi mahana hauji phawbase aibune kafanduna adumak lakhibani nangna de aigi maramdroina khangma natro aduga ngasi phawba nangi isoraduna aigi damakta kari tawbikhrage angang uringi matamda aina isai sakpase yamna pamkhe singer oiba pamkhe aduga aigi ipaduna di isai haba isai ase sungya yakhidabani singer oigi habagi manglana duri kaire madugi mathakta matam madura ai kanaguma misak amaga nuksinare madugi matungda nuksinariba nupa aduga luhongnaba honaba matam adudasu aikoi babana yakhide aisu ima babagi ayaba yaudebida seladuna luhongle aduga aina hek pukanglapa matam aduda aigi nupa amu sidokre apikpa angang ama pamladuna aina mafam amadagi mafam amada kocha chakhibani matam aduda nangi soradu kadai leikhe haiduna mahana kapladuna chiti da harakhe chiti su mafam adura maha kaimta haidabida tumina leijarame matam adura aisu yamna naha oiribanina miyoiba kyana engonda amotpa mi yenga loinana loini yengakhiba ngaktani aduga matam adura aina karamna khangki habase ai khaktana khangi magidamakta aina pumnamak loina sacrifice tawkhre aduga lamhui mayamgi marakta aina nongsa amongumna hingduna lakhibani matam adura nangi soradubu kalai lekhigi hayu aduga aigi isanupadu urba matamda aigi awabasing asi loina kawkhiba natro ibo
ꯑꯗꯨꯒ ꯌꯨꯡ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛ ꯃꯨꯟꯕ ꯄꯥꯝꯂꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯄꯣꯛꯀꯤ ꯂꯃꯟꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯝꯂꯤꯕꯁꯦ ꯀꯧ ꯅꯪꯒꯤ ꯏꯁꯣꯔꯗꯨ ꯀꯧ ꯉꯁꯤꯗꯤ ꯌꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯟꯇꯤꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯤꯟꯇꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯟꯇꯤꯅ ꯍꯥꯏꯔꯛꯏ ꯑꯋꯥꯕ ꯃꯇꯝꯗ ꯃꯔꯨꯞꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥꯅ ꯄꯥꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯕ ꯆꯠꯄ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯕꯁ ꯇꯧꯕꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯗꯤꯁꯟ ꯑꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗ꯭ꯔꯦ ꯏꯕꯣꯛ ꯅꯪ ꯑꯣꯏꯇꯥꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯠꯇꯁꯨ ꯂꯥꯛꯄꯤꯌꯨꯗꯅ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯕꯦꯕꯤꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯩ ꯁꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤꯁꯨ ꯃꯍꯥꯛ ꯈꯥꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯛꯇꯣ ꯇꯣꯡꯂꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯨ ꯅꯨꯄꯥꯒꯤ ꯏꯁꯩ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯈꯤ ꯃꯗꯩꯗꯤ ꯕꯦꯕꯤꯁꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯌꯣꯟꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯄꯣꯠ ꯌꯣꯟꯐꯝꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯗꯨꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯈꯔꯁꯨ ꯂꯤꯛꯆꯕ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯣꯠ ꯅꯝꯗꯨꯅ ꯌꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯁꯥꯗꯨ ꯑꯗꯨꯅ ꯅꯠꯇꯦ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤꯁꯤ ꯅꯉꯣꯟꯗ ꯄꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤ ꯑꯗꯨ ꯕꯦꯕꯤꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯨꯔꯇꯤꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯝꯖꯕ ꯅꯤꯡꯖꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯤꯔꯣꯅꯤ ꯀꯌꯥꯃꯔꯨꯝ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯌꯦꯡ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯗ ꯂꯩ ꯌꯥꯅꯕꯒꯤꯗꯃꯛꯇ ꯐꯣꯇꯣ ꯑꯃ ꯃꯃꯥꯡꯊꯛꯇꯒꯤꯁꯨ ꯀꯥꯞꯄ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗ ꯆꯪꯉꯛꯏ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯁꯥꯗꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯍꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯇꯧꯕꯇꯕꯨ ꯅꯪ ꯑꯁꯤ ꯑꯩꯅ ꯎꯈ꯭ꯔꯒꯨꯝ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯕꯦꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯀꯣꯏꯆꯠ ꯆꯠꯄꯅꯤꯅ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯗꯨ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯝꯕ ꯐꯣꯇꯣ ꯄꯥꯝꯂꯤꯕꯅꯣ ꯀꯃꯥꯏꯅ ꯀꯥꯞꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯍꯤꯔꯣꯅꯤ ꯆꯍꯤ 12-13 ꯁꯨꯕꯤ ꯑꯗꯨꯒꯨꯝꯕ ꯐꯣꯇꯣ ꯃꯑꯣꯡꯗ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯣꯁ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅ ꯄꯣꯁ ꯇꯧꯍꯜꯂꯗꯨꯅ ꯕꯦꯕꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯈꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯦꯖꯤꯛ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗꯒꯤ ꯅꯣꯡ ꯆꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯗꯤ ꯄꯨꯔꯥ ꯍꯣꯡꯂꯝꯂꯦ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 12-13 ꯉꯥꯏꯔꯕꯤ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯐꯝ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯛꯅꯔꯤꯕꯅꯣ ꯑꯍꯜ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯨꯅ ꯐꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯒꯦ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯟ ꯁꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯕꯦꯕꯤꯅ ꯑꯩ ꯑꯁꯤ ꯅꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯒꯗꯕ ꯃꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ 12-13 ꯉꯛꯇ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯅꯣꯞꯇ ꯃꯍꯥꯛꯀꯤ ꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯃꯌꯨꯝꯗꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯦꯟꯇꯤꯟ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤ ꯑꯗꯨꯒ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯕꯦꯕꯤ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯗꯨꯅ ꯀꯣꯟꯅꯗꯤ ꯍꯅꯨꯕꯤ ꯁꯤꯈꯤꯕꯒꯤ ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯎꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯕꯦꯕꯤꯒꯤ ꯃꯃꯪꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯅꯥꯕ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ
kan lauduna tek lauduna lerambagi mong uruba matamda ma yamna ngakhi amasung haraubna roikhi aduga mafam aduda physiotherapy tawba lapa mising aduda mahakna karemna aduna khara tensinna khara songsinna tawduna leikhi baby su hawjikti ma ki masak ase loina honglabanina ma su mafam aduda naha amagi dress ama setaba yadre khaladuna ma su makeup tawi parlor changi amasung hairstyle change tawduna mamang thakki matamda heroine singna setkiba dressing adu setpa horkhi baby ma khibadagi hojik chiti su tafam khangdaduna mahaksu sekhargi manakta laglami sekhargi manakta laktuna mahana nangina ma adubo adukna ijat leitena tanthokpiraklibadu karigino haiduna hangkhe madura masana paduna harali basana aina di aduna tawkhiba leite haiduna harakpa matamaduda chitina mu hari basana nangna haidi habase khangi adubo nangna nangina chana pidur hayaliba natra haiduna harakhe aduga hojik maha karai leramgadagi haiduna machana paduna hangba matamaduda aisu khangde hospital leramgadra haiduna khalubani adubu leramdre haiduna mahana harakhe adu taragadi phare nangna namasibu kaya nusibno habisisu ekhoina khangle maramaduna nangna police station la chaladuna namadugi matangda complaint of the tawdabra haiduna hangi madru tawdri haiduna harakhe wafam madu taruba matamda somna kanda chiti di sawbna lekre aduga mahana harakle basi chalo aduga complaint tawwi copy ema engwan pirakadabni nangna complaint tawwe habise aina thazadi haiduna masum pham madurigi sawduna sakhi madagi di chiti na masana pida phone tawduna masana pida baby la pura haiduna hangi masana pisiga baby ga di mamang thaktagisu yanadabani sunu nusinadabana maram moraduna baby mangre habigi pawsi tarba matamda masana pidudi haraubana ngamkhai leitaba habdu waikre aduga mahake masana pisisu mayum panba khangdana mafam maduda lashabi aribi oraduna khummu thokuna leikibana piyamani aduna mayamga ngana sanaba iya yadabana piyamsu oiri tanjadura ikhang khawdra mafam maduda naha warba baby adu makhoi mayum madura lakhi tasena haba taragadi baby asi hawje ma kala legadabno habisi tasena khangjadre maramadura ma ki marup adugi mayumda oina leirage haiduna khanki aduga mamana badugi mayum madura lakpa matamaduda mahakti mamang thaki baby du oidrabanina mathau karamna mahak mafam madura changani amusung hangakpa matamda kanano haiduna chaktak turibano haiduna mahak khanjaduna leiki aduga mahana mafam madura laktuna yum bhara loge haiduna harake tawadabu masana piduna bhara logani habigi wafam ase tarubu matamda mamang thakta longnaramba bhara adudagi henjana harami haibidi lising taruk logani haiduna harake adubu mamang thakta leramba bhara lauribanu pidunadi lupa lising mari khata pibadaine haiduna harakpa matamda nangdi mathau karamna khanglibano haiduna machana piduna hakpa matamda khanglibani kaino haiduna harake madagidi makhoi yum madura loiriba huidusu baby gi manam khangladuna mahaksu mafam madura saktuna baby da kesanaduna leibagi mongmadu urba matamda chiti gi machana piduna di yamna ngakhe tanjadura chiti lai amusung nang kanano ibe mahaduna hakpa matamda aini kaino haiduna mahaksu maya hikaladuna chiti la tamba matamadura somla kanda mahaksu tumina leiba taki maramdi hawjiti mahaki masakasi loina honglabanina karigumba mahana chiti da baby ni haiduna taluba taragadi loina soina batare haiduna khanjakhi maramadura mahaki maming ase swati kawi haiduna mahana chiti la tamjarami chiti na di baby bu uruba matamda mahak karigumbam di phawkhi maramdi laisharingai matamda mahak baby bu masak khangkhibanina uruba matamda karigumbam di phawbani adubo baby na naha oraga lakani haibasidi kanana bu thajagani maramaduna masana piduda yum masida mahak bhara lehlo haduna ayabuda pikhi yum masira leiba matamda niyom kharadi ngakadabani haibidi bhara asilu palising manga pigadabani aduga numidang pung 10 taba matamaduda aikhoi yum masigi thong asi longani get longani aduga mafam asida nupa nupi kanamta porakpa yaroi ngausinabsu yaroi haiduna harakhi masana piduna mapada baby gi wafam adu hangi haibidi magi paulu tarabra kari pau phangle haiduna hangpa matamda madugi matangda karimta khangdre haiduna wakhal nungaitana thami madura masana piduri somna kane baby sinu sitaba kauribanina train ki tali de ka tabra natragana khomanda ka tabra yengu yadra haiduna harakpa matamaduda somna kane mapadri yan masauke aduga baby du hauji karai de leiribano haibisisu khangdre madugi mathakta kari busari buzano saklamung gadra haiduna mahak wajaba natana upai lekhede sitina wajaba imato uruba matamda somla kanda baby di nokjarami haibidi swati di nokjakre hojik baby asin ha oirabanina mahaki maming asi swati haiduna aduma khaijarage madigi numidagi matamudura machanupa sekhar adugi mayumda mahasu lon thumna tumina lakhe aduga makhoi mayumgi chithi khawduna mahana chithi ma hapchalami chithi du machanupi duna phangladuna chithi dugi barol adu parapa matamda man haraglibase ma hojik tekta kaidna leri amusung aibu thirakanu
ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯑꯗꯨꯒ ꯃꯥꯙꯕꯤꯒꯤ ꯑꯅꯥꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯅꯥꯕ ꯐꯒꯠꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯤ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯆꯤꯊꯤꯗꯨ ꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯙꯕꯤꯗꯨ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯛꯅ ꯑꯩꯈꯣꯏꯗ ꯑꯣꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯈꯔꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯔꯛꯇ ꯃꯍꯥꯛ ꯆꯞꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ FIRꯒꯤ ꯀꯣꯄꯤ ꯑꯗꯨ ꯃꯍꯥꯛ ꯆꯤꯇꯤꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯅꯪꯁꯨ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯊꯣꯛꯂꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯣꯄꯤ ꯑꯗꯨ ꯅꯆꯥꯅꯨꯄꯥ ꯇꯧꯔꯒ ꯊꯤꯜꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ FIR ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯁꯤ ꯐꯠꯇꯕꯤ ꯇꯥꯍꯜꯂꯕꯅꯤꯅ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁꯀ ꯑꯗꯨꯃꯛ ꯁꯪꯒ ꯇꯧꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯀꯤꯁꯨ FIRꯒꯤ ꯀꯣꯄꯤ ꯑꯗꯨ ꯆꯤꯇꯤꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯐꯠꯇꯕꯤ ꯅꯕꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯁꯤ ꯂꯥꯎ ꯃꯍꯥꯛ ꯃꯥꯡꯈꯤꯕꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯔꯣꯀꯤꯁꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯁꯨ ꯑꯆꯥ ꯑꯊꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯆꯥ ꯑꯊꯛ ꯊꯣꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯏꯁꯩ ꯉꯪꯉꯗꯨꯅ ꯃꯍꯥꯛꯁꯨ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯊꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯗꯨꯒꯤ ꯁꯤꯡꯒꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯃ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯇꯤꯒꯤ ꯃꯈꯣꯟ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯇꯤꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯆꯤꯡꯂꯗꯨꯅ ꯁ꯭ꯋꯥꯇꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯥꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯅ ꯗꯔꯝ ꯑꯃ ꯏꯟꯊꯨꯔꯨꯕꯗꯒꯤ ꯁ꯭ꯋꯥꯇꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗꯨꯕꯨ ꯇꯟ ꯇꯣꯠꯅꯕ ꯑꯗꯨꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇ ꯆꯨꯔꯨꯞ ꯊꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯅ ꯉꯥꯡꯒꯗꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯉꯥꯡꯉꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯁꯨ ꯅꯨꯄꯥꯗꯨꯅꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯉꯣꯟꯗ ꯑꯍꯟ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯔꯣꯀꯤꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯄꯩꯁꯥꯅ ꯑꯩꯅ ꯊꯛꯅꯤꯡꯕ ꯊꯛꯀꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯋꯥꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨꯁꯤꯗ ꯑꯦꯂꯔꯖꯤ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯗꯨ ꯁꯦꯝꯗꯣꯛꯈꯤ ꯃꯗꯨꯒꯤ ꯔꯣꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯨꯔꯨꯞ ꯊꯛꯄ ꯌꯨ ꯊꯛꯄꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤ ꯂꯣꯏꯅ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯌꯨꯁꯨ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯊꯛꯄꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨ ꯌꯨ ꯊꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯒꯗꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯑꯩꯈꯣꯏꯕꯨꯛꯇꯤ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯍꯥꯏꯕꯗꯤ ꯃꯕꯣꯛ ꯍꯥꯏꯔꯤꯁꯤꯅ ꯃꯍꯥꯛꯅ ꯑꯣꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯣꯠꯄꯅ ꯃꯥꯅ ꯊꯤꯕ ꯐꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯪꯁꯨ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯛꯏ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯁꯨ ꯏꯀꯥꯏꯗꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯌꯨ ꯄꯦꯛ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯕꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯗꯨ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨꯗ ꯌꯥꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈꯥꯡꯉꯝꯃꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅꯤꯅ ꯌꯥꯝꯅ ꯐꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯔꯣꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯃꯈꯣꯏꯒꯤ ꯕꯦꯟ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯊꯤꯜꯂꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯀꯣꯛ ꯆꯤꯛꯄ ꯑꯃ ꯐꯥꯎꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯏꯁꯩ ꯁꯛꯄ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃꯇ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯁꯨꯅꯤ ꯈꯜꯂꯗꯨꯅ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯔꯣꯀꯤꯅꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯃꯁꯨꯡ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯃꯅ ꯉꯥꯡꯒꯗꯕ ꯈꯨꯡꯒꯥꯡꯗ ꯂꯣꯏꯅ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯁꯨꯒꯨꯝꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯒꯗꯤ ꯃꯤꯅ ꯂꯣꯏꯅ ꯐꯨꯕꯤꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯍꯔꯁꯦꯜ ꯑꯁꯤꯅ ꯀꯔꯤꯒꯤ ꯔꯤꯍꯔꯁꯦꯜꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯕꯗ ꯁꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯂꯨꯍꯣꯡꯐꯝꯗ ꯁꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯣꯠꯇꯨꯅ ꯇꯥꯟꯅꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯁꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯈꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯤ ꯕꯦꯕꯤꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ
ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯇꯟꯖꯥ ꯑꯃ ꯄꯤꯔꯕꯅꯤ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯁꯨ ꯅꯨꯄꯥꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯏꯁꯩ ꯁꯛꯈꯤ ꯑꯃꯁꯨꯡ ꯏꯁꯩ ꯁꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯣꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯗꯨ ꯑꯣꯗꯤꯁꯟ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯑꯣꯗꯤꯁꯟ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯤꯀ꯭ꯔꯝ ꯀꯧꯏ ꯑꯃꯁꯨꯡ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯗ TRP ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯇꯦꯂꯦꯟꯠ ꯁꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯕ ꯇꯥꯔꯒꯗꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ TRP ꯁꯤꯁꯨ ꯌꯥꯝꯅ ꯋꯥꯡꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯇꯤꯅ ꯏꯁꯩ ꯁꯛꯄꯗꯨ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯍꯥꯛꯅ ꯊꯧꯋꯥ ꯁꯥꯕꯤꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅꯗꯤ ꯁ꯭ꯋꯥꯇꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯆꯤꯟꯇꯤ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯆꯤꯟꯇꯤ ꯑꯃꯁꯨꯡ ꯕꯦꯕꯤꯅ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗ ꯕꯦꯕꯤꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯗꯨꯒꯤ ꯀꯃꯦꯟ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯕꯦꯕꯤ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯗ ꯍꯥꯏꯔꯛꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯀꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯀꯤꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯣꯀꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯅꯪ ꯖꯣꯏꯟ ꯇꯧꯔꯣ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯅꯪ ꯌꯥꯝꯅ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯁꯣꯔ ꯍꯣꯟꯗꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯔꯣꯀꯤꯗ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯖꯣꯏꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯕꯤꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯟꯊꯣꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯏ ꯃꯔꯝ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯔꯝꯃꯤꯕ ꯑꯃꯁꯨꯡ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥ ꯑꯃꯁꯨꯡ ꯆꯤꯇꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯁꯨꯂꯣꯆꯅꯥꯅ ꯆꯤꯇꯤꯗ ꯈꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯆꯪꯉꯛꯇꯨꯅ ꯁꯨꯂꯣꯆꯅꯥꯅ ꯅꯍꯥ ꯌꯥꯝꯅ ꯁꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯂꯣꯆꯅꯥꯗ ꯃꯍꯥꯛꯅ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯕꯦꯕꯤꯁꯤꯅ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯖꯔꯤꯕꯤ ꯏꯅꯧꯇ ꯅꯧꯖꯔꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯁꯨꯂꯣꯆꯅꯥ ꯃꯈꯣꯏꯅꯤ ꯈꯟꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯈꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯇꯤ ꯑꯁꯤ ꯀꯅꯥꯒꯤ ꯐꯣꯔꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯃꯁꯨꯡ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯗ ꯋꯥꯁꯤ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯏꯅꯦ ꯑꯁꯤ ꯑꯣꯏꯅ ꯄꯤꯖꯧꯗ ꯃꯍꯥꯛꯇꯤ ꯆꯥꯕ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯣꯆꯅꯥꯗꯤ ꯅꯍꯥ ꯑꯣꯏꯖꯔꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯆꯥꯅꯤꯡꯉ ꯆꯥꯅꯤꯡꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ BP ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯀꯥꯎꯒꯟꯕꯒꯤ ꯂꯥꯏꯅꯥ ꯁꯣꯏꯗꯅ ꯅꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯣꯆꯅꯥꯗꯤ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯂꯣꯆꯅꯥ ꯅꯪꯕꯨ ꯇꯞꯊꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯣꯏꯂꯦꯠ ꯁꯦꯡꯉꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯣꯆꯅꯥꯗꯤ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯇꯤꯗ ꯆꯩꯔꯛꯈꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯈꯥꯏꯈꯤꯕꯒꯤ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯗꯨꯅ ꯁꯨꯂꯣꯆꯅꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯥꯒꯤ ꯂꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯗ ꯑꯀꯪꯕ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯂꯣꯆꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯃꯥꯒꯤ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯗ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯒꯤ ꯅꯃꯥꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯒ ATMꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯁꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯥꯇꯤꯟ ꯈꯨꯝꯖꯤꯜꯂꯒ ꯁꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯈꯔꯗ ꯍꯥꯏꯔꯛꯄꯗꯒꯤ ꯁꯦꯈꯔꯁꯨ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯋꯥꯇꯤꯁꯨ ꯃꯣꯜꯗ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯅ ꯍꯥꯏꯕꯗꯤ ꯅꯧꯅ ꯑꯉꯥꯡ ꯎꯅꯗ ꯉꯥꯏꯔꯤꯕ ꯃꯃꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯁꯪꯒꯣꯝ ꯂꯩꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯁꯥꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯦꯀꯦꯠꯀꯤ ꯄꯤꯊꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯄꯤꯊꯛꯀꯗꯕꯅꯤ ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯑꯁꯤꯅ ꯑꯃ꯭ꯔꯤꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯁꯪꯒꯣꯝꯇꯅ ꯌꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ
ngakpana loina khre maramdi laisabi amna ngalaliba wanga sanga sibu karino aduga mahana mahaki thabak adu tawge letradana ahan saduna mingonda advice piri pise karigino hadana nupidana mangona chebiramdana mahasu mafam adri chakhe somna kana swati su masa mathanda kona gyan tajarak pahabdu werami madiri nomadi swatina mayumda pochai leraduna halapam matamaduda mafam aduna bikramna mahapu uraduna bikramna mahapu koitan tanarakhe asum bikramna tanarakoi mong adu urba matamda swati di kanaguma misak phataba amana mahapu phataba wakhalon galwena tanarakli khaladuna mahana mafam aduna koilaw lawrami amasung mahana porakli insang aduna phurami tanjaduna mafam aduna police laktuna bikrambu mafam adure puduna saki bikramnadi mahapu mafam aduda mahaki tv ki program aduda isai sakna bidang ta hajab lakhebani adubo misunderstanding thoktuna mahapu mafam adure phadra puduna sakibani mathang numitana rokina swatibu mayumda puduna lai haibidi sekhargi mayum adura masagi mayum adura puduna laklibani mafam adura roki mama amasung machi eduna makhoi bu uruba matamda yamna nithijana wokhe amasung aha masangpa matamdani mahasu hanagi matogomda mahana baby oreduna imung adu changkoi mong adu tawge tawu matamduna ma khangning nisangtuna swati amu onthodna maha mafam adu changkhe amasung mama amasung mahake machi eduga yamna casual oina unakhe madigi mabokki ka adu haibidi masai ka adu yorpa matamduda masikana kano haduna rokida hangba matamduda akoi bokki kani maramaduna masida kanata changandi hadun hare tabudabu masai ka adu mahakti changning libanina masigi kasi uruba matamda aigi ibok adu nisingi haduna mahal kapsana lausana tawkoi mong adu uruba matamda rokina mahaku changba yaba pirakhe amasung mahana ka adu changtuna aigi credit card debit card puloine block to hanba nangi paisa du sinadragadi ai paisa lejadabi mongda haiduna mahakso mahana kadugi machi khudimakta losendura thamkiba paisa sing adu loine lokhorakhe amasung masunu pa aduna yu lolamba amasung surup lolamba sing adu su loine thenakhe adu loine manghalami mato usuna sekhara amasung chiti su police station da laktuna mahaki mama khibagi report adu hangba matamaduda cctv gi footage adu makhoi yangali amasung masida la ibanu psc nahani aduga maana satin kupsaladuna ATM dagi paisa salibasi yamna haina salibani haduna harakhe aduga mafam asida anoba geng khupu mulae masida pakhang macha kharaga lesabi macha kharaga puladuna ahal oiba mi singa sibukki nep tawduna paisa lothona bu hone maramaduna nangi namadu sum makhoina phanamba yai haduna harakhe tabuda bu chitina nupi duna satin kuptuna ATM dagi paisa satpa matamaduda ma ki bag adu urba matamda masigi bag asida ukhragum tawe haduna harakpa matamaduda asuguma bag asidi mafam khudimakta yonmani irai laina mi kanagumna heta leiramgani manabo oramgani haduna police aduna harakhe madigi mathangi numita baby na tholapa matamaduda bag adu swati na yanu tholokoi mawong adu uruba matamda mahasu karigumba machingnaba phawduna swati na mafam aduda hek chakhraba matung aduda mahasu swati kadru tumina changai amasung swati gi mafom masai sing adu hangtu tuna yengluba matamda mama thaki matamda baby na sizinakhiba posai kyamarum phirondagi sandaldagi yawambagi mawong adu uruba matamda mahakna soidna baby esi kidnap tawbo orangmani hadina mahak jingnaba phawrkhe maramaduna mahaki baby esi swati na soidna pharamlagani hadina mahak khanjakhe numidangi matamadura swati su mahak yen thongani hadina mapanda yen thongduna leringi matamaduda swati gi maningda chiti tumina lakhe amasung swati gi makogadura utupamna thakhe madini mahana police phone tawduna baby kidnapper adu aina thire aina phangle nakoi law hadina pau pikhe swati bu mahana punsinuna thamkhe amasung swati na gyan tarakpa matamadura ayu punduna thamliba karigino haiduna hange madura chitina haraliba se agi baby se kalai thamlibno haiduna hange tawbuta busona kanda swati di baby oribanina mahana wari sing asi khudakte liba taragadi gyan taw habsi yararo khaladuna karigumba nangna aibu thadok taba taragadi nangi swati du makhoina soidna halang khragani babathuna thado haiduna hare somna kanda baby hakani habigi wafam se tarubu matamda chiti su pakaladuna swati puliba du thadokhe hek thadorokpa matamududa swati na amuk chiti da amuk phuba horke amasung nangna aingonda phuba haiduna mahana amuk chiti da phukibani madudagidi mahana asemu wari duri thore ayese baby ni haiduna harakhe somna kandadi chiti na di wafam singalu tarubu matamda amata thajakhide madagidi swati na angang origi matamda makhoini khaktana khangba wari amali rakhe haibidi angang origi matamda chiti bu mina phubiba matamaduda swati na mahapu kalladuna makhoini tinakhibai matang adu lirakpa matamaduda soidna mahasi swati ni habisi mahana thazakhe adu masi kamdom na oribna nangna kamaina lesabi on thoro libno hadna harappa matamaduda baby na haraliba se masi wari se yamna sangida film go oiba taragati part ani thokthaba yaroi adubu yamna lubu wa madi phibam masi na thai chadanaba aina karigumba masin khrene hadna hare
ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯕꯦꯕꯤꯕꯨ ꯐꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯁꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯁꯥꯟꯗꯣꯛꯄꯅꯤ ꯄꯩꯁꯥꯗꯨ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯩꯁꯥꯗ ꯆꯣꯞꯄ ꯀꯧꯕꯅꯤꯅ ꯈꯪꯉꯤꯅꯦ ꯑꯩ ꯃꯍꯥꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯀꯌꯥꯃꯨꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯥꯛ 10ꯃꯨꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯂꯥꯛꯑꯗꯕꯅꯤ ꯄꯩꯁꯥꯗꯨ ꯄꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯗꯨꯅ ꯕꯦꯕꯤ ꯀꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯆꯠꯆꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯇꯤꯗ ꯍꯥꯏꯔꯛꯈꯤ ꯈꯔ ꯐꯨꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯇꯤꯁꯨ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁ꯭ꯋꯥꯇꯤꯒꯤ ꯃꯔꯝꯗ ꯂꯣꯠꯂꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯚꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯕꯦꯕꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯍꯥꯠꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯕꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯦꯕꯤ ꯑꯟꯇꯤꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯈꯥꯔꯕ ꯅꯆꯤꯟ ꯑꯗꯨꯗ ꯈꯨꯍꯤ ꯈꯔ ꯇꯩꯁꯜꯂꯗꯨꯅ ꯑꯐ ꯐꯕ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯦꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯕꯅꯤ ꯃꯍꯥꯛ ꯑꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯊꯥꯒꯠꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯦꯕꯤꯒꯤ ꯀꯤꯗꯅꯦꯄꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤ ꯅꯃꯤꯡ ꯄꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯨ ꯉꯥꯎꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯕꯦꯕꯤꯕꯨ ꯐꯥꯕꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯃꯔꯣꯟ ꯃꯔꯤ ꯁꯨꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯃꯍꯥꯛ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯁꯣꯔꯌꯥꯅ ꯐꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯅꯨꯁꯀꯥꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒꯤ ꯃꯃꯤꯡ ꯄꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯃꯈꯣꯏꯗ ꯈꯥꯏꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯆꯜꯂꯒ ꯐꯣꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯣꯏꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯟ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯃꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯦꯟꯇꯤꯟꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯤꯇꯤꯁꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯅ ꯆꯥꯕ ꯌꯥꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯈꯤꯕꯒ ꯇꯨꯝꯈꯤꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯕꯖ ꯅꯠꯇꯦ ꯆꯥꯔꯤꯉꯩ ꯆꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯅꯥꯕ ꯑꯌꯦꯛꯄ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯒ꯭ꯌꯥꯁꯀꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯕꯤ ꯑꯃꯁꯨꯡ ꯆꯤꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯅ ꯕꯦꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕꯁꯦ ꯁꯦꯈꯔ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯅꯪ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯀꯔꯤꯝꯇ ꯈꯟꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯆꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯗꯦꯟꯇꯤꯁꯇ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯍꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯦꯕꯤꯗ ꯍꯥꯏꯔꯛꯈꯤ ꯕꯦꯕꯤꯁꯨ ꯆꯤꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯗꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯤꯇꯤꯒ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯇꯤꯅ ꯁꯦꯈꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯧꯈꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯧꯕ ꯃꯇꯝꯗ ꯁꯦꯈꯔꯗ ꯆꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯋꯥꯕꯗꯨ ꯋꯥꯔꯒꯅꯨ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯒ ꯑꯩꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯗꯦꯕꯤꯠ ꯀꯥꯔꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯕꯗꯨ ꯇꯧꯁꯟꯒꯅꯨ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯌꯨꯝ ꯅꯧꯅ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯆꯤꯇꯤꯅ ꯃꯍꯥꯛꯅ ꯍꯥꯏꯗꯕ ꯋꯥꯗꯨ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯁꯦꯡꯗꯣꯛꯄꯅꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯊꯔꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯅꯥꯒ ꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯤꯇꯤꯅ ꯑꯩꯒ ꯍꯣꯡꯗꯣꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯋꯥꯈꯜꯒꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯆꯤꯇꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯃꯥꯅꯁꯨ ꯅꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯊꯤ ꯊꯥꯔꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯤꯇꯤꯅꯁꯨ ꯈꯪꯗꯕꯅꯤꯅ ꯆꯤꯇꯤꯒ ꯃꯃꯥꯒꯁꯤ ꯎꯅꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯁꯦꯈꯔꯅ ꯊꯥꯖꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯈꯤ
ꯃꯁꯨ ꯅꯨꯄꯥ ꯔꯣꯀꯤ ꯈꯜꯂꯗꯨꯅ ꯑꯣꯗꯤꯁꯟ ꯇꯧꯕ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯗꯤꯁꯟ ꯑꯗꯨꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯑꯣꯗꯤꯁꯟ ꯄꯤꯔꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯗꯣꯔꯤꯕꯅꯣ ꯈꯟꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯀꯤꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯔꯣꯀꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯀꯝꯄꯅꯤꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥꯗꯨꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯒꯅꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯂꯣꯏꯅ ꯇꯧꯒꯦꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯃꯤꯡꯗꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯁꯦꯝꯗꯣꯛꯂꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯍꯦꯔꯣꯅꯤꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯕꯤꯀ꯭ꯔꯝ ꯊꯣꯛꯂꯛꯏ ꯕꯤꯀ꯭ꯔꯝ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯤꯀ꯭ꯔꯝꯅ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯕꯨ ꯀꯧꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯕꯤꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯐꯥꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯐꯨꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯦꯕꯤꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯏ ꯔꯣꯀꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯂꯩꯁꯥꯕꯤꯁꯤꯗ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏꯅ ꯈꯜꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯄꯨ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤ ꯑꯃꯁꯨꯡ ꯔꯣꯀꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯗ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯇꯤꯗ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯁꯛꯎ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯈꯛꯇꯗꯤ ꯁꯛꯑꯣꯏ ꯃꯈꯣꯏꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯐꯔꯦ ꯌꯥꯎꯖꯔꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯔꯣꯀꯤꯅ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯕꯣꯏꯁ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏꯁꯨ ꯇꯦꯂꯦꯟ ꯁꯣ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯦꯂꯦꯟ ꯁꯣ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯌꯥꯎꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯜꯗ ꯀꯥꯔꯗ ꯑꯣꯏꯅ ꯊꯥꯖꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯦꯂꯦꯟ ꯁꯣ ꯑꯗꯨꯒꯤ ꯂꯥꯏꯚ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯕꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖ ꯔꯣꯝꯗ ꯂꯥꯛꯈꯤ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯁꯩꯁꯨ ꯁꯛꯇ꯭ꯔꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯦꯂꯦꯟ ꯁꯣ ꯑꯗꯨ ꯃꯤ ꯂꯥꯛꯅ ꯌꯦꯡꯉꯛꯇꯣꯔꯤꯕꯅꯤꯅ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯊꯛꯊꯛ ꯅꯤꯛꯈ꯭ꯔꯦ ꯃꯍꯥꯛ ꯊꯣꯛꯂꯛꯑꯒ ꯏꯁꯩ ꯁꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯔꯣꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯁ꯭ꯋꯥꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯂꯦꯟ ꯁꯣ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯇꯤꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯀꯤ ꯍꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯅ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯏ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯐꯔꯦ ꯅꯪ ꯏꯁꯩ ꯁꯛꯑꯣꯏꯒꯦ ꯍꯥꯏꯕꯁꯨ ꯁꯛꯂꯨꯔꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯑꯃꯨꯛꯇꯗꯤ ꯁꯥꯟꯅꯁꯤ ꯅꯪ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯩ ꯁꯛꯑꯣꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯏ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝ ꯆꯪꯉꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯗꯨꯅ ꯑꯦꯁꯤ ꯐꯥꯎ ꯊꯥꯗꯕꯤꯗ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯦꯁꯤ ꯐꯥꯎ ꯊꯥꯗꯕꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯁꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯁ꯭ꯋꯥꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯗ ꯍꯥꯏ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏꯗ ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕꯅꯤ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯣꯔꯤꯕꯅꯦꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯁꯥꯇ꯭ꯔꯗꯒꯤ ꯄꯦꯔꯦꯟꯁꯇꯒꯤ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯁꯩꯒ ꯁꯛꯄ ꯉꯝꯈꯤꯗꯦꯗ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯩꯕꯨ ꯁꯛꯇꯕꯤꯗ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯏꯕꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯗꯨꯅ ꯑꯩꯈꯣꯏꯕꯣꯛꯇ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯣꯛꯅ ꯀꯔꯤ ꯍꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯅꯪꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯒ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯅꯪꯅ ꯁꯣꯜꯕ ꯇꯧꯗꯨꯅ ꯅꯪꯅ ꯐꯦꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯃꯗꯩꯗꯤ ꯑꯩꯁꯨ ꯏꯊꯧꯂꯥꯁꯤ ꯂꯥꯛꯂꯗꯨꯅ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅꯅꯦ ꯈꯨꯄꯥꯛ ꯈꯨꯅꯔꯗꯨꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤꯕꯅꯤ ꯐꯔꯦ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯁꯛꯇꯕ ꯑꯗꯨꯅ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯦ
ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯪꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯂꯤꯕꯁꯦ ꯅꯪꯒꯤ ꯔꯣꯀꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯐꯔꯦ ꯃꯈꯣꯏ ꯈꯜꯂꯒ ꯅꯪ ꯏꯁꯩ ꯑꯁꯤ ꯁꯛꯇꯣꯔꯤꯕ꯭ꯔꯥ ꯁꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯀ꯭ꯔꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯄ ꯂꯥꯛꯈꯤ ꯏꯁꯩ ꯁꯛꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯂꯥꯟꯗ ꯁꯤꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯑꯉꯥꯡ ꯆꯦꯜꯂꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯊꯕꯛ ꯁꯨꯔꯛꯈꯤꯕ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯃꯔꯨꯝ ꯈꯪꯉꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯒ ꯉꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯁ꯭ꯇꯦꯖꯇ ꯏꯁꯩ ꯁꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯁꯛꯈꯤ ꯏꯁꯩ ꯑꯗꯨ ꯐꯖꯅ ꯁꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯋꯥꯏꯜꯗ ꯀꯥꯔꯗꯇ ꯆꯪꯂꯛꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯐꯤꯅꯥꯂꯤꯗ ꯃꯈꯣꯏ ꯌꯧꯈꯤ ꯏꯁꯩ ꯑꯗꯨ ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯁꯛꯂꯕꯅꯤꯅ ꯃꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯋꯥꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯀ꯭ꯂꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤ ꯆꯤꯟꯇꯤꯅ ꯅꯍꯥ ꯁꯥꯔꯗꯨꯅ ꯕꯥꯏꯛ ꯑꯃ ꯊꯧꯖꯔꯗꯨꯅ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯕꯦꯕꯤꯕꯨ ꯆꯤꯟꯇꯤꯅ ꯉꯥꯎꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯕꯦꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯤꯟꯇꯤꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯟꯅꯒꯦ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯤꯟꯇꯤꯗ ꯍꯅꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯕꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯁꯤꯕꯨ ꯔꯦꯁꯄꯦꯛ ꯐꯥꯎꯕ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯍꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯍꯜꯂ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯥꯔꯃꯤꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯖꯋꯥꯟ ꯀꯌꯥ ꯃꯔꯨꯝꯕꯨ ꯃꯍꯥꯛꯅ ꯊꯣꯡꯗꯨꯅ ꯄꯤꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯥꯔꯃꯤ ꯍꯥꯏꯇꯥꯔꯒꯁꯨ ꯄꯨꯖꯥꯔꯤ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁ꯭ꯋꯥꯇꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯒꯙꯥꯔꯣ ꯀꯔꯤꯒꯨꯝꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯕꯣꯔꯗꯔ ꯉꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯈꯥꯎ ꯑꯗꯨꯕꯨ ꯍꯟꯊꯅ ꯄꯤꯖꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯀꯅꯤ ꯑꯍꯜ ꯑꯁꯤꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯄꯤꯖꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯃꯔꯨꯝ ꯄꯥꯡꯈꯤꯕꯅꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯍꯅꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯇꯨꯛ ꯃꯇꯨꯛ ꯀꯛꯑꯗꯨꯅ ꯃꯁꯥꯂꯥ ꯆꯥꯏꯔꯗꯨꯅ ꯍꯨꯏꯗ ꯄꯤꯖꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯛꯈꯤ ꯁ꯭ꯋꯥꯇꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯄꯨꯔꯥ ꯁ꯭ꯋꯥꯇꯤꯗ ꯁꯨꯝꯃꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯀꯤ ꯑꯃꯁꯨꯡ ꯆꯤꯟꯇꯤꯒ ꯕꯦꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯄꯨ ꯑꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯐꯥꯎꯕ ꯈꯪꯗꯦ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯋꯥꯇꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯗ ꯆꯤꯟꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯀꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯋꯥꯇꯤꯗ ꯇꯝꯖꯈꯤ ꯌꯥꯔꯦ ꯑꯅꯨꯕ ꯅꯪꯁꯨ ꯖꯒꯣꯏ ꯁꯥꯅꯤꯡꯂꯤꯕꯅꯤꯅ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯤꯇꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤ ꯃꯈꯣꯏꯅꯤ ꯗꯦꯠ ꯑꯃ ꯇꯧꯔꯝꯃꯤ ꯗꯦꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯑꯁꯤ ꯑꯔꯩꯕ ꯃꯈꯩ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯑꯍꯜ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ ꯃꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯁ꯭ꯋꯥꯇꯤꯗ ꯇꯝꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯏꯔꯧꯗꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯔꯤ ꯇꯣꯛꯑꯣ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯁ꯭ꯇꯥꯔ ꯑꯣꯏꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯏꯁꯩꯇꯕꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯪꯒꯤ ꯐꯦꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯪꯒ ꯑꯝꯇꯪ ꯎꯅꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯗꯒꯤ ꯁ꯭ꯋꯥꯇꯤꯅ ꯑꯗꯨ ꯐꯔꯦꯅꯦ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯌꯦꯡꯉꯨ ꯑꯥꯗꯒꯤ ꯊꯥꯖꯁꯤ ꯎꯗ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯃꯉꯣꯟꯗ ꯐ꯭ꯂꯠꯇꯤꯡ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯨ ꯊꯥ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯐꯖꯩ ꯍꯥꯏꯕꯁꯤ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ
ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯁꯨ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯖꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯈꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯎꯕ ꯐꯪꯗ ꯇꯥꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯅꯗꯤ ꯑꯗꯨꯃꯛ ꯈꯪꯖꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯈꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯑꯗꯨ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯇꯥꯏꯅꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯊꯦꯡꯅꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯀꯀꯥꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯀꯥꯁꯨ ꯎꯈꯤꯗ꯭ꯔꯦ ꯏꯃꯥꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯈꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦ ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯇꯟꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯌꯥꯎꯔꯨꯕꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯄꯨꯛ ꯊꯜꯂꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯗ ꯆꯥꯛ ꯂꯥꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯔꯤꯕ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯆꯥꯕꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯔꯤꯒꯨꯝꯕꯅꯦ ꯆꯥꯛ ꯆꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯨꯡꯗꯅꯦ ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯏꯔꯛꯀꯅꯨ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯟꯁꯥꯡꯅꯤ ꯊꯣꯡꯂꯤꯕꯁꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯒꯗꯕꯅꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯅ ꯃꯃꯥ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ ꯑꯩꯁꯨ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯗꯨꯅ ꯈꯟꯅꯕ ꯍꯧꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯝꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯅꯤꯅꯦ ꯏꯃꯥ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯃꯤꯋꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯆꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅꯅꯦ ꯆꯥꯛ ꯄꯤꯖꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦꯅꯦ ꯑꯗꯨꯒ ꯃꯃꯥꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯠꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯌꯦꯡꯉꯨ ꯏꯄꯨ ꯏꯕꯣꯛ ꯀꯀꯥ ꯈꯨꯔꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯅꯥꯅ ꯂꯩꯔꯝꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯇꯥꯔꯗꯨꯅ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯈꯔꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯔꯦꯁꯄꯦꯛ ꯇꯧꯗꯦ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯈꯛꯇ ꯈꯪꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯟꯖꯥ ꯈꯨꯗꯤꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯅꯦ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏꯕ ꯐꯥꯎꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯔꯤ ꯕꯕꯥ ꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯉꯥꯏꯍꯥꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯩꯗ ꯆꯩꯕꯁꯤꯗ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯁꯦ ꯑꯍꯟꯅꯤ ꯀꯩꯅꯣ ꯆꯩꯖꯕ ꯉꯥꯡꯖꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯒꯣ ꯁꯥꯝ ꯇꯧꯔꯤꯁꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯆꯩꯔꯤꯕꯁꯦ ꯆꯩꯖꯁꯅꯨ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯈꯔꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯕꯦꯕꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯏꯁꯥ ꯑꯁꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯟꯗꯨꯅ ꯆꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯁꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯨꯝ ꯑꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯊꯟꯇ ꯅꯤꯡꯉꯝꯃꯛꯆꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁ꯭ꯋꯥꯇꯤꯅ ꯇꯤꯐꯤꯟ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯏ ꯑꯃꯁꯨꯡ ꯀꯔꯤ ꯆꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯏꯟꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯤꯀ꯭ꯔꯝꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤꯅ ꯃꯉꯣꯟꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯤꯃꯛ ꯃꯍꯥꯛꯄꯨ ꯄ꯭ꯔꯄꯣꯖ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁ꯭ꯋꯥꯇꯤꯕꯨ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯗꯤꯅꯔ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ ꯐꯔꯦ ꯅꯈꯣꯏ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯈꯣꯏ ꯅꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯊꯣꯡꯂꯣꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯌꯥꯎꯔꯤꯕ ꯑꯃꯁꯨꯡ ꯆꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤꯅ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯍꯧꯖꯤꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯁꯤ ꯔꯤꯂꯦꯁꯟ ꯊꯝꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤ
ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯕꯤꯀ꯭ꯔꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯍꯟꯈꯤ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯃꯃꯥ ꯂꯥꯛꯏ ꯃꯃꯥ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯅ ꯀꯥꯔꯟ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯝꯕꯤꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯁꯨꯝꯕꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅꯤ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯇꯤꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯆꯤꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁ꯭ꯋꯥꯇꯤꯕꯨ ꯕꯤꯀ꯭ꯔꯝꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯇꯤꯗ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯇꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯠ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯁ꯭ꯋꯥꯇꯤꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯇꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯆꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯟꯗꯣꯔꯤꯕꯅꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯣꯞ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯆꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯕꯤꯀ꯭ꯔꯝ ꯄꯥꯝꯕ꯭ꯔꯥ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯝꯃꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯇꯤꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯈꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯇꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯗꯨ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯅꯪꯅ ꯍꯥꯊꯨ ꯂꯧ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯪꯅ ꯌꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯤ ꯇꯥꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯥꯎ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯕꯤꯀ꯭ꯔꯝꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯣꯖꯤꯠ ꯑꯦꯇ꯭ꯔꯦꯛꯁ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯕꯦꯕꯤꯅꯤ ꯕꯦꯕꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯨꯅ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯥꯝꯖꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯡꯕ ꯄꯥꯝꯃꯤ ꯑꯩ ꯌꯥꯝꯅ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯅ ꯐꯪꯉꯛꯈꯤꯗꯕꯁꯤꯡ ꯑꯗꯨ ꯐꯪꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯕꯤꯀ꯭ꯔꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯨꯍꯣꯡꯈꯤꯗꯨꯅ ꯁꯂꯥꯛ ꯁꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯎꯔꯣꯏꯗꯣꯔꯤꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯄꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯌꯦꯡꯉꯨ ꯑꯩꯅ ꯍꯟꯅꯨꯔꯛꯄꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯗꯒꯤꯗꯤ ꯁ꯭ꯋꯥꯇꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯆꯥ ꯑꯃꯈꯛꯇꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯄꯤꯕꯤ ꯌꯦꯡꯉꯨ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯅꯪꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯛ ꯐꯖꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯕꯤꯔꯕꯅꯤ ꯑꯗꯨꯒ ꯃꯪꯂꯥꯟ ꯀꯌꯥ ꯃꯔꯨꯝ ꯊꯨꯡꯅꯕ ꯑꯩꯉꯣꯟꯗ ꯃꯁꯥ ꯑꯃꯁꯨ ꯄꯤꯕꯤꯔꯕꯅꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯐꯪꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯅꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯐꯪꯂꯛꯄ ꯇꯥꯔꯒꯁꯨ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯆꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯈꯪꯗꯦ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯑꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯇꯨꯃꯤꯟꯅ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯕꯣꯇꯜꯅ ꯊꯥꯔꯝꯃꯤ ꯕꯤꯀ꯭ꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇ꯭ꯌꯨꯟ ꯑꯃ ꯁꯦꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯃꯣ ꯑꯩ ꯇꯨꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯁꯨ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇ꯭ꯌꯨꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯇꯥꯍꯟꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤꯗꯤ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯐꯖꯗꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯀꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯦꯖꯥ ꯁꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯤꯔꯥꯏꯗ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯗꯒꯤꯗꯤ ꯔꯣꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯁꯩꯁꯤ ꯅꯪꯅ ꯍꯦꯛꯇ ꯐꯖꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯣꯗꯤꯌꯟꯁꯅ ꯗꯤꯁꯥꯏꯠ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯨ ꯈꯔ ꯏꯒꯣꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯃꯍꯥꯛꯄꯨ ꯐꯥꯗꯅꯕ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ
ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯖꯨꯒꯣꯠ ꯆꯥꯗꯦ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯤꯡꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯁ꯭ꯋꯥꯇꯤ ꯌꯥꯎꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯏꯁꯩ ꯑꯁꯤ ꯑꯩꯅ ꯐꯖꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯟꯊꯣꯛꯎ ꯍꯥꯏꯕꯁꯨ ꯇꯥꯟꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯟꯁ ꯑꯃ ꯄꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯣꯀꯤꯁꯨ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯈꯤ ꯔꯣꯀꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯃꯁꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯇꯥꯔꯕ꯭ꯔꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯪ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯁꯤꯅ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯏꯁꯩꯗꯨ ꯈꯔ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯑꯃꯁꯨꯡ ꯐꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯑꯐꯕ ꯂꯣꯝꯗ ꯈꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯗꯣꯔꯤꯕꯁꯤ ꯕꯤꯀ꯭ꯔꯝꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯣꯀꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯁꯥꯏꯠ ꯂꯧꯔꯒ ꯉꯥꯡꯂꯤꯕꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯪꯒ ꯃꯍꯥꯛꯀ ꯑꯍꯤꯡ ꯂꯦꯜꯂꯨꯕꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯁꯨ ꯁꯥꯎꯗꯨꯅ ꯔꯣꯀꯤꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛ ꯊꯥꯖꯤꯟꯈꯤ ꯅꯪꯕꯨ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯉꯥꯡꯂꯤꯗꯨꯕꯣ ꯀꯣꯂꯦꯖꯇ ꯇꯝꯖꯜꯂꯤꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯨ ꯑꯃꯗ ꯃꯕꯣꯛ ꯑꯃꯅ ꯋꯥꯔꯛꯄ ꯑꯗꯨꯒꯨꯝꯅ ꯋꯥꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯔꯣꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯦ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯅ ꯇꯛꯈꯥꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯏ ꯊꯣꯛꯏ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯄꯨ ꯑꯆꯥꯄꯣꯠ ꯄꯤꯖꯔꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯩ ꯑꯅꯤ ꯑꯃ ꯁꯦꯝꯃꯁꯤ ꯑꯗꯨꯒ ꯏꯁꯩ ꯑꯅꯤꯗꯨꯒꯤ ꯚꯦꯔꯤꯌꯦꯁꯟ ꯈꯔ ꯁꯦꯝꯗꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯇꯥꯍꯜꯂꯒ ꯌꯦꯡꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯆꯥꯅꯤꯡꯉꯣꯏꯗꯅꯣ ꯁꯤꯗꯤ ꯃꯤꯅ ꯄꯥꯝꯅꯕ ꯑꯆꯥꯄꯣꯠꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩ ꯗꯣꯁꯥ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯗꯣꯁꯥ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤ ꯑꯃꯗ ꯅꯪ ꯗꯣꯁꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯗꯣꯁꯥ ꯏꯜꯂꯛꯄꯗꯨ ꯆꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯣꯀꯤꯁꯨ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯔꯣꯀꯤ ꯑꯁꯤꯗꯤ ꯒꯨꯗ ꯕꯣꯏꯅꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯀꯤꯗ ꯍꯥꯏꯔꯛꯈꯤ ꯑꯩꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯔꯣꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯕꯤꯀ꯭ꯔꯝ ꯑꯗꯨꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯗꯨꯗ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯁꯨ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯟꯖꯥ ꯑꯃ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯑꯁꯦꯡꯕꯩꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏ ꯅꯪ ꯇꯄꯠ ꯀꯠꯊꯜꯂꯨꯔꯥ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯗꯩ ꯍꯦꯟꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯍꯣꯠꯅꯔ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯀꯤꯗꯨꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯕꯣꯛ ꯑꯃꯅ ꯃꯁꯨ ꯑꯃ ꯊꯦꯝꯕꯤꯕ ꯑꯗꯨꯒꯨꯝꯅ ꯊꯦꯝꯕꯤꯈꯤ ꯍꯟꯗꯛꯁꯤ ꯅꯪꯅ ꯒꯤꯇꯥꯔ ꯊꯥꯖꯕ ꯊꯝꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯂꯒ ꯏꯁꯩ ꯑꯗꯨ ꯊꯃꯣꯏꯗ ꯁꯦꯝꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯣꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯃꯍꯥꯛꯅ ꯁꯣ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯀꯗ꯭ꯔꯅꯦ ꯅꯪꯒꯤ ꯅꯕꯣꯛꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯣꯛ ꯑꯗꯨꯗꯤ ꯁ꯭ꯋꯥꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯁꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯣꯛꯈꯤꯕ ꯖꯒꯥ ꯑꯗꯨ ꯈꯨꯏꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯤꯇꯤꯗ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯄꯤꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯖꯒꯥ ꯑꯃꯗ ꯊꯤꯟꯕ ꯃꯇꯝꯗ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯈꯨꯏꯖꯤꯜꯂꯦ ꯍꯥꯏꯕꯁꯤ ꯇꯤꯇꯤꯅ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁ꯭ꯋꯥꯇꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯒꯤ ꯀꯥꯔ ꯆꯪꯂꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯝꯃꯛꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯈꯣꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯥꯝꯗꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯁ꯭ꯋꯥꯇꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯦꯈꯔꯁꯨ ꯆꯤꯇꯤ ꯎꯅꯕ ꯂꯥꯛꯏ ꯆꯤꯇꯤ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯉꯥꯎꯕꯅꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯦꯕꯤ ꯑꯁꯤ ꯁ꯭ꯋꯥꯇꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯄꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯈꯨꯏꯖꯤꯜꯂꯛꯂꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯦ ꯑꯩꯅ ꯄꯤꯟ ꯊꯤꯜꯂꯒꯁꯨ ꯌꯦꯡꯕꯅꯤ ꯏꯕꯨ ꯍꯦꯛ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯏꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯈꯔꯅꯗꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯁꯥꯏꯀ꯭ꯔꯤꯇꯤꯛꯁ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯁ꯭ꯋꯥꯇꯤꯁꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝꯗꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯕꯨ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯃꯍꯥꯛꯅ
ꯁ꯭ꯋꯥꯇꯤꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯌꯥꯝꯅ ꯉꯛꯆꯈꯤ ꯃꯗꯒꯤꯗꯤ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯣꯔꯣꯖꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯝꯂꯝꯃꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯣꯔꯣꯖꯤꯅꯤꯕꯨ ꯌꯦꯡꯉꯝꯃꯤ ꯁꯣꯔꯣꯖꯤꯅꯤꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯆꯤꯇꯤꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯚꯔꯥꯅ ꯍꯦꯟꯅ ꯇꯤꯡꯒꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯄꯣꯠꯂꯣꯏꯊꯣꯛ ꯑꯗꯨꯒ ꯃꯗꯨ ꯆꯪꯒꯗꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯇꯤꯗ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯗ ꯇꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗꯗꯤ ꯁꯣꯔꯣꯖꯤꯅꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯀꯥꯏꯕꯗꯨꯕꯨ ꯃꯦꯟꯁꯤꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯃꯌꯥꯝꯗ ꯂꯦꯟꯅꯖꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯄꯪꯕꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯗ ꯍꯥꯏꯈꯤ ꯁ꯭ꯋꯥꯇꯤꯁꯨ ꯁꯣꯔꯣꯖꯤꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯒꯤꯗꯤ ꯁꯣ ꯑꯗꯨꯒꯤ ꯐꯤꯅꯥꯂꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ ꯐꯤꯅꯥꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯔꯣꯀꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯔꯣꯀꯤꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯁꯣ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯐꯔꯛ ꯇꯥꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯔꯣꯀꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯁ꯭ꯋꯥꯇꯤꯗ ꯇꯝꯃꯤ ꯁ꯭ꯋꯥꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯔꯣꯀꯤ ꯃꯅꯥꯛꯇ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯔꯣꯀꯤꯒꯤ ꯃꯪꯂꯥꯟꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯕ ꯇꯥꯔꯒꯗꯤ ꯔꯣꯀꯤ ꯑꯁꯤ ꯆꯥꯟꯁ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯔꯣꯀꯤꯒꯤ ꯑꯅꯥꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯔꯣꯀꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯏꯁꯩ ꯌꯥꯝꯅ ꯀꯟꯅ ꯁꯛꯈꯤ ꯏꯁꯩ ꯍꯦꯛ ꯁꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯏꯁꯩ ꯑꯗꯨ ꯃꯈꯣꯏꯅ ꯐꯥꯁ ꯇꯥꯔꯦ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯧꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯣꯀꯤ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯕꯅꯤꯅ ꯃꯍꯥꯛ ꯏ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ AB ꯅꯦꯒꯦꯇꯤꯚ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤ ꯂꯥꯛꯇꯨꯅ AB ꯅꯦꯒꯦꯇꯤꯚꯀꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯕꯨ ꯆꯤꯡꯊꯣꯛꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏ ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯍꯟꯅꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯨꯡꯕ ꯐꯪꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯇꯟꯖꯥ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯁ꯭ꯋꯥꯇꯤꯗ ꯆꯩꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯁꯦꯈꯔꯁꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯏ ꯄꯤꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯅꯠꯇꯦꯅꯦ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯔꯣꯀꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯆꯤꯇꯤꯗ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤꯗꯤ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯒꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯏꯁꯣꯔꯗ ꯋꯥꯔꯧꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯝꯇ ꯄꯤꯕꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯒꯨꯝꯕ ꯑꯐꯕ ꯃꯔꯨꯞ ꯑꯃ ꯄꯤꯕꯤꯔꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯟꯅꯨꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯁꯤ ꯍꯟꯊꯒꯗꯕꯔꯅꯦ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯂꯣꯏꯅ ꯐꯒꯅꯤꯁꯦ ꯑꯩꯕꯨ ꯆꯠꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯇꯤꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯆꯤꯇꯤꯅꯗꯤ ꯃꯍꯥꯛꯄꯨ ꯈꯥꯝꯖꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯈꯥꯝꯖꯕ ꯉꯝꯈꯤꯗꯦ ꯁ꯭ꯋꯥꯇꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯁꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯈꯔꯅ ꯃꯉꯣꯟꯗ ꯀꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯦꯈꯔ ꯍꯥꯏꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯆꯍꯤ 19-20 ꯉꯥꯏꯔꯝꯒꯗ꯭ꯔꯥ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯖꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯃꯛꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥ ꯑꯃꯁꯨ ꯑꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯁꯤꯀꯤ ꯑꯃꯇꯁꯨ ꯂꯩꯔꯝꯗꯦ ꯁꯦꯈꯔꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯁꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯈꯔꯅ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯨꯝꯒꯤ ꯗ꯭ꯔꯥꯋꯔ ꯑꯃꯗ ꯃꯃꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯁ꯭ꯋꯥꯇꯤ ꯃꯥꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯤꯇꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯕꯅꯤ ꯃꯗꯩꯗꯤ ꯁꯦꯈꯔꯅ ꯋꯥꯁꯦ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨꯔꯨꯔꯕ ꯃꯇꯨꯡꯗ ꯇꯥꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯊꯟꯅꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯂꯕꯅꯤna ꯆꯔꯥ ꯀꯌꯥ ꯍꯦꯟꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯍꯥꯛ ꯀꯞꯇꯨꯅ ꯑꯗꯨꯝ ꯈꯥꯡꯈꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯁꯨꯝꯅ ꯇꯧꯕꯁꯦ ꯑꯗꯨꯃꯛ ꯆꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯒꯤ ꯃꯃꯤꯠꯇꯒꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯏ ꯑꯃꯁꯨꯡ ꯁꯦꯈꯔꯁꯨ
ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯁꯤꯟꯊꯕ ꯂꯦꯞꯈꯤꯗꯦ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯜꯂꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯈꯤ ꯃꯃꯥꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯔꯣꯀꯤꯁꯦ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯈꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯈꯔꯅ ꯁ꯭ꯋꯥꯇꯤꯕꯨ ꯈꯥꯝꯃꯤ ꯃꯗꯩꯗꯤ ꯁꯦꯈꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯒꯥꯔꯖꯤꯌꯟ ꯑꯃꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯉꯝꯃꯣꯏ ꯅꯪ ꯃꯐꯝ ꯑꯁꯤꯗꯩ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥ ꯁꯥꯕꯤꯇ꯭ꯔꯤꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯁ꯭ꯋꯥꯇꯤꯗꯗꯤ ꯊꯣꯟꯕ ꯄꯥꯝꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯁꯤꯟꯊꯔꯛꯈꯤ ꯅꯪ ꯍꯤꯡꯕꯤꯔꯨꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯃꯁꯤ ꯑꯩꯒꯤ ꯅꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯪꯅ ꯍꯤꯡꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯤ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯦ ꯅꯪ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯈꯤꯕꯗꯣ ꯑꯁꯨꯝꯅ ꯄꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯥꯎꯈꯤꯕꯁꯦ ꯑꯩꯒꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯁꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯥꯎꯈꯤ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤꯅꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯈꯪꯗꯦ ꯀꯝꯗꯧꯅ ꯑꯩ ꯑꯍꯜ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯩꯉꯣꯟꯗ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯑꯋꯥꯕ ꯈꯥꯡꯒꯗꯕꯗꯣ ꯉꯁꯤ ꯑꯩꯅꯅꯦ ꯀꯔꯤꯒꯨꯝꯕ ꯔꯣꯛꯀꯤ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯆꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯝꯗꯣꯏꯅꯣ ꯑꯩꯁꯦ ꯃꯃꯥꯅꯤꯅꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯃꯥꯗꯨꯅ ꯃꯆꯥ ꯑꯍꯜ ꯑꯣꯏꯔꯕꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯨꯅ ꯆꯨꯞꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯀ꯭ꯔꯝꯁꯨ ꯁ꯭ꯋꯥꯇꯤ ꯊꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯇꯤꯗꯤ ꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯪꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯤꯇꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯆꯤꯇꯤꯗ ꯃꯍꯥꯛꯅ ꯁ꯭ꯋꯥꯇꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯗꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯈꯤꯗꯦ ꯑꯃꯁꯨꯡ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯤꯡꯕꯁꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯕꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯊꯃꯣꯏ ꯀꯥꯏꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯆꯤꯇꯤꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯤꯊꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯤꯀ꯭ꯔꯝ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯂꯤꯕꯅꯤ ꯑꯩꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯒꯅꯨ ꯃꯁꯤꯗ ꯑꯩꯒꯤ ꯅꯉꯣꯟꯗ ꯑꯔꯣꯏꯕ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪ ꯌꯨꯝ ꯀꯩ ꯄꯥꯜꯂꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯕꯗꯤ ꯑꯣꯏꯗꯦꯗꯅ ꯂꯩꯀꯣꯜꯗ ꯀꯔꯤꯒꯨꯝꯕ ꯂꯩ ꯑꯃ ꯈꯨꯏꯖꯤꯟꯈꯤꯕ ꯇꯥꯔꯒꯁꯨ ꯀꯪꯈꯤꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯑꯃ ꯃꯨꯁꯜꯂꯛꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯃꯤꯡ ꯑꯃꯠꯇꯗꯤ ꯄꯤꯕꯤꯒꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯄꯤꯌꯨ ꯑꯩ ꯅꯪꯅ ꯃꯣꯃꯣ ꯅꯣꯛꯄꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯁ꯭ꯋꯥꯇꯤꯅ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯔꯛꯄ ꯂꯦꯞꯈꯤꯗꯦ ꯃꯗꯨꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯔꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃ꯭ꯌꯨꯖꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔꯁꯤ ꯃꯃꯥꯡꯊꯛꯇ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯁꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯁꯨ ꯑꯣꯏꯖꯕ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯃꯕꯣꯛꯁꯨ ꯍꯧꯖꯤꯛꯇꯤ ꯍꯟꯅꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯑꯗꯨꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯦꯄꯨ ꯑꯗꯨꯒ ꯌꯥꯅꯔꯝꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯕꯦꯕꯤꯁꯨ ꯕꯁ ꯁ꯭ꯇꯣꯞꯇ ꯆꯤꯇꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯅꯥꯒꯥꯔꯖꯨꯅ ꯑꯒ꯭ꯅꯦꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯇꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕ ꯁꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯕꯦꯕꯤ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯗ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯕꯦꯕꯤꯁꯨ ꯆꯤꯇꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯦꯕꯤꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯜ ꯑꯃꯒ ꯑꯩꯒ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯃꯍꯥꯛꯀ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯦꯕꯤꯅ ꯍꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯆꯤꯇꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯕꯦꯕꯤꯅ ꯃꯈꯣꯏꯕꯨ ꯆꯩꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯂꯣꯡ ꯗ꯭राꯏꯚ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ
ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯥꯏꯕꯤꯔꯝꯃꯨ